ꯑꯩꯈꯣꯏ ꯇꯣꯝꯕ ꯍꯣꯏꯒꯤꯁꯨ ꯂꯩꯉꯣꯏ ꯂꯩꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔꯗꯤ ꯈꯪꯕꯤꯕ꯭ꯔꯣ ꯈꯪꯉꯤ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯂꯩꯉꯣꯏ ꯋꯥꯠꯂꯕꯁꯨꯅꯦ ꯐꯣꯟ ꯇꯧꯔꯒ ꯑꯗꯨꯃꯛ ꯂꯧꯕ ꯌꯥꯗꯣꯏꯅꯤ ꯁꯤꯁꯦ ꯅꯝꯕꯔꯁꯤ ꯆꯠꯂꯨꯁꯦ 700559840 ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯒꯦꯁꯦ ꯍꯣꯏ ꯇꯥꯃꯣ 700559840 ꯁꯦ ꯃꯐꯝꯁꯤ ꯀꯥꯎꯅꯤꯀꯣ ꯈꯥꯄ꯭ꯔꯤ ꯏꯟꯗꯁꯇ꯭ꯔꯤꯁ ꯇꯦꯟꯊꯥ ꯃꯔꯣꯡꯕꯟꯒ ꯆꯤꯡꯊꯥꯝꯒ ꯇꯥꯏꯅꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯑꯗꯨꯝ ꯐꯪꯉꯒꯗꯕꯅꯤ ꯍꯣꯏ ꯇꯥꯃꯣ ꯁꯟ ꯖꯔꯁꯤ ꯑꯍꯨꯝ ꯊꯥꯗꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯉꯔꯥꯡ ꯊꯥꯗꯣꯛꯈꯤꯕꯗꯒꯤ ꯁꯟ ꯖꯔꯁꯤ ꯑꯍꯨꯝ ꯑꯃꯣꯝ ꯑꯃꯅ ꯑꯃꯨꯕ ꯃꯆꯨ ꯑꯅꯤ ꯑꯃꯅ ꯑꯃꯨꯕꯒ ꯑꯉꯧꯕꯒ ꯂꯥꯡꯕ ꯍꯥꯏꯔꯤꯕ ꯁꯟ ꯖꯔꯁꯤ ꯑꯍꯨꯝ ꯑꯁꯤ ꯉꯔꯥꯡ ꯊꯥꯗꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯀꯅꯥꯒꯨꯝꯕꯒꯤ ꯏꯪꯈꯣꯜꯗ ꯆꯪꯂꯛꯇꯨꯅ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕꯤꯕ ꯌꯥꯎꯔꯒꯁꯨ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯕꯤꯗꯨꯅ ꯋꯥꯡꯖꯤꯡ ꯋꯥꯡꯈꯩ ꯂꯥꯏ ꯈꯨꯔꯥꯝ ꯂꯩꯔꯛꯇ ꯂꯩꯕ ꯇꯦꯛꯁꯝ ꯃꯅꯤꯗ ꯄꯥꯎ ꯄꯤꯕꯤꯌꯨ ꯑꯗꯣꯝꯒꯤ ꯑꯋꯥꯃꯟ ꯃꯇꯤꯛ ꯆꯥꯅ ꯄꯤꯖꯒꯅꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯄꯤꯖꯔꯤ 8178215730 ꯑꯃꯨꯛꯇꯪꯒ ꯍꯟꯅ 8178215730 ꯈꯪꯍꯟꯖꯕ ꯑꯃ ꯈꯣꯡꯖꯣꯝ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯊꯣꯛꯆꯨꯝ ꯁꯅꯥꯇꯣꯝꯕꯤ ꯑꯃꯗꯤ ꯊꯣꯛꯆꯨꯝ ꯔꯟꯖꯅꯥ ꯑꯅꯤꯅ ꯂꯥꯛꯂꯤꯕ ꯇꯥꯡ 19ꯗ ꯍꯧꯒꯅꯤ ꯍꯥꯏꯅ ꯇꯧꯖꯔꯝꯕ ꯇꯦꯟꯗꯔ ꯑꯗꯨ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯂꯩꯕꯗꯒꯤ ꯌꯩꯊꯣꯛꯆꯔꯦ ꯍꯌꯦꯡ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 18 ꯊꯥ 3 ꯏꯪ ꯁꯣꯛ 2018ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯎꯖꯔꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯥꯟꯅ ꯄꯩꯁꯥ ꯄꯤꯕꯤꯔꯝꯕ ꯃꯦꯝꯕꯔꯁꯤꯡꯅ ꯃꯇꯝ ꯆꯥꯅ ꯌꯥꯎꯕꯤꯅꯕ ꯄꯨꯡ 2ꯒꯤ ꯃꯥꯡꯑꯣꯏꯅꯅ ꯂꯥꯛꯄꯤꯅꯕ ꯈꯪꯍꯟꯖꯔꯤꯕ ꯇꯤ.ꯍꯩꯆ. ꯔꯟꯖꯅꯥ ꯑꯃꯗꯤ ꯇꯤ.ꯍꯩꯆ. ꯁꯅꯥꯇꯣꯝꯕꯤ ꯈꯪꯍꯟꯖꯕ ꯈꯥꯡꯉꯕꯣꯛ ꯑꯦꯔꯤꯌꯥ ꯕꯤꯜꯗꯤꯡ ꯑꯦꯟड ꯀꯟꯁꯇ꯭ꯔꯛꯁꯟ ꯋꯥꯔꯀꯔꯁ ꯌꯨꯅꯤꯌꯟ ꯈꯥꯡꯉꯕꯣꯛ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅ ꯃꯊꯪꯁꯤꯠꯅ ꯃꯊꯪꯒꯤ ꯇꯥꯡꯒꯤ ꯊꯧꯄꯨꯕꯁꯤꯡ ꯑꯣꯏꯅ ꯑꯍꯥꯟꯕꯗ ꯑꯦꯜ ꯕꯤꯍꯥꯔꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯅꯤꯁꯨꯕꯗ ꯑꯦꯝ ꯅꯟꯗꯕꯤꯔ ꯁꯤꯡ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯍꯨꯝꯁꯨꯕꯗ ꯑꯦꯝ ꯕꯤꯔꯦꯟ ꯁꯤꯡ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯔꯤꯁꯨꯕꯗ ꯏ ꯁꯤꯗꯥꯝ ꯁꯤꯡ ꯀꯦꯁꯤꯌꯔ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯣꯏꯅ ꯈꯜꯂꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯈꯥꯡꯉꯕꯣꯛ ꯀꯦꯟꯗ꯭ꯔꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯂꯦꯕꯔ ꯋꯥꯔꯀꯔꯁꯤꯡꯒꯤ ꯀꯥꯔꯗ ꯁꯥꯕꯗ ꯁꯦꯜ ꯌꯥꯝꯅ ꯆꯥꯎꯅ ꯂꯧꯔꯤꯕꯁꯤꯡ ꯑꯁꯤ ꯀꯣꯛꯅꯅꯕ ꯌꯨꯅꯤꯌꯟ ꯑꯁꯤꯒ ꯇꯥꯟꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯌꯨꯅꯤꯌꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯅꯣꯜꯂꯨꯛꯆꯔꯤ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ 7309586887 ꯑꯦꯜ ꯕꯤꯍꯥꯔꯤ 8974817746 एम बीरेन सिंह 9366988690 एम नंदवीर सिंह 9862949690 ई सिदाम सिंह हारिबा मियोय सिंह असिगी नंबर असिदा लेबर की कार्ड यामनो होंगना साबिनिंगलबदी तानबियु थौरम संदुक्तुना ताहंजरिबा से मेगाहर्ट्ज मरफुद्रा माथोय 10.2 संदुक्चरिबा डायमंड रेडियो की अनिसुबा थौरम परिंगने हौजिक अमु लांथोकचरी नोमाइजिंग नुमित खुदिंग की थमजबा लाइव फोन इन प्रोग्राम ताबिनिंग बेसै खनबगी थौरम असिगी दमक एखोगी स्टूडियो की नंबर 7630944377 नंबर अमुक्तंग हन निसिंगजरी 7630944377 हांगदुना थमजरे हारिबा नंबर असिदा फोन कॉल तौबिरक्तुना इसा की अपाम विषयसिंग खनबिबा यारगनी लोइना तोइना फोन कॉल फंगबसिंगदी हारिबा थौरम असिदा फोन कॉल तौबिरक्तनाबसु निसिंगजरी ngasiga ahanba caller lokotchari hello 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 Hello. call taubirai be sagi mengle fam haibiu Ano gol tan mo kung ano sa namin po. karam bisai tasige At awan tayo dito sabi hindi na mandat ni kasi siga
ꯑꯗꯨꯒ ꯀꯩꯅꯣꯒ ꯁꯛꯄ ꯑꯁꯤꯠ ꯑꯋꯥꯟ ꯊꯥꯗꯕꯤ ꯊꯥꯗꯕꯤ ꯑꯍꯨꯝꯒꯤ ꯏꯀꯥꯏꯕꯅ ꯅꯨꯡꯄꯥꯟ ꯑꯣꯜꯂꯦꯗꯣ ꯍꯣꯏ ꯌꯥꯝꯅ ꯐꯖꯕ ꯏꯁꯩꯅꯤ ꯔꯣꯃꯤ ꯃꯩꯇꯩꯒꯤ ꯃꯌꯦꯛꯇ ꯁꯣꯔꯤ ꯁꯦꯟꯖꯝꯅ ꯁꯩꯔꯥꯡꯕ ꯏꯁꯩꯅꯤ ꯇꯥꯕꯤꯅꯤꯡꯕꯁꯤꯡꯒꯤ ꯃꯤꯡ ꯍꯥꯞꯄꯤꯒꯗ꯭ꯔꯥ ꯍꯥꯏꯕꯤꯌꯨ ꯃꯤ ꯑꯃꯈꯛꯇꯪ ꯍꯥꯞꯆꯒꯦ ꯑꯗꯨꯒ ꯀꯣꯟꯖꯤꯡꯗꯒꯤ ꯁꯤꯔꯁꯇ ꯑꯗꯨꯒ ꯗꯅꯤꯋꯦꯜꯗꯣ ꯇꯥꯕꯤꯕꯁꯤꯡ ꯌꯥꯅꯤꯡꯉꯖꯔꯒꯦ ꯅꯦꯠꯋꯥꯛꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯣꯝꯅ ꯍꯥꯞꯄꯤꯅꯤꯡꯉꯤꯕ ꯃꯤꯁꯤꯡꯁꯤꯁꯨ ꯇꯥꯔꯝꯒꯗꯕꯁꯨ ꯃꯥꯟꯗꯦ ꯑꯗꯨꯒ ꯏꯅꯥꯛꯇ ꯔꯦꯗꯤꯑꯣꯁꯨ ꯌꯥꯝꯅ ꯍꯧꯅꯁꯨ ꯊꯥꯖꯟꯕ ꯊꯥꯒꯠꯆꯔꯤ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯦ
Hello. 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 Call tawbire bisa gi minglay pam haibiu. Meron sa ko. Karam bisay tan sige haibiu. May kamayan mo sila maroon lagi. Malam ada minta na paita uti. Ay na saya berkata. Master Malem ngan ba madi baby ansila ani pun sami na bisay ni khangem bam khana siam ge mayekta gopi na sairang bisay ni ko. Tabi ning basing iming happy ga dai biu. Kita. Tapi ay betul ang bilis na tayo. Jam nungay jare isay khodol tamjari mayam pun tami na se. Thank you sir. Hello.
इसागी नाकते लाइरिबा रेडियो दो खजितंग लेथबियो हेलो 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 इसागी नाकते लाइरिबा रेडियो दो खजितंग लेथबियो कॉल तौबिरैबा इसागी मिंग लेफम हाइबियो करम बिषय ताबीगनी हाइबियो सरिता गाजमी न सकपतो ताबीनिंग बसिंग हापीगदा हाइबियो नम नुंगाइजरे इसे खदोल तमजरी तामिनसे होम इंडिया की मयेक्ता जी सुरचंद्र शर्मा न सैरांग बिसै नंगी नुशीबा शोरनी अइना नंगलिबसे नंगी थमोइगी मयेगनी अइना सकलिबसे नंगी नुशीबा शोरनी अइना नंगलिबसे पाकलबा नंगी सोरगे पाकता पाकलबा नंगी सोरगे पाकता तांजबी नंगी थमोइगी मयेगनी अइना सकलिबसे नंगी नुशीबा शोरनी अइना नंगलिबसे
Hello. Hello. Call tawbire bisa ki minglay fam habiyo. Sir, ay yengon sabon lekkay degi binodi. Taram na ukchari ngasi ki thorom masida call tawbirak po karam bisay tabi ning bagay habiyo. Aybu hikora, aybu sikora, nagdori. Kustarari na sakto tang talaga sa. Title song to ko. Hoy. Hero jet narobong ki mayekta ama jet lawrembam na sarang bisay ni. Tabi ning bising iming happy gada habiyo. Hoy, amani dong hapta ka sa. Yengon wata sa time na kiji madugla. Degi ko yengon sabon lekkay degi promo tondon kita asawdi. Dagang lekkay degi tanang to hapta gedo danno gedo kay mo ka tamin na jari sa. Gam nungay jere ito di isay kudol tamjari taminase. चटलो चटब याद्रबनंदी यंगलम लानो हन्ना अयोंदा ay khoini gilaiba asida tamlam le nong damba na kaino yabangam draba thamoina wana lenduna lay hori yabangam draba thamoina wana lenduna lay hori asima tangdi hairam ko nangna aibu hinkora aibu shikrora aibu hinkora aibu shikrora kaina mai chaki bana kaina babu kiri ba thamoine khang hodala tat khare mari se samjhin na bayadra bamaunda kaina mai chaki bana kaina babu kiri ba thamoine khang hodala tat khare mari se samjhinna bayadra bamaunda nang thengna thengai mama punse ado panglakle nung siba masa khanglamdraba wajaram loi aisu ngasidi kamlanu aibu amu chatlagi lamdam se thado tuna nungshib nangi shabdam utlanu aigi mangshida amu kamlanu
ꯑꯩꯒꯤ ꯂꯝꯗꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯁꯛꯇꯝ ꯎꯠꯂꯅꯨ ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯑꯃꯨꯛ ꯅꯪꯕꯨ ꯄꯨꯔꯣꯏꯗꯕ ꯃꯐꯝꯗ ꯂꯣꯠꯇꯨꯅ ꯍꯤꯡꯂꯨꯔꯒꯦ ꯏꯊꯟꯇ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧ ꯅꯪꯗꯤ ꯌꯥꯏꯐꯕꯇ ꯑꯣꯏꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯁꯤꯃꯇꯪꯗꯤ ꯍꯥꯏꯔꯝꯈꯣ ꯅꯪꯅ ꯑꯩꯕꯨ ꯍꯤꯡꯈꯣꯔꯥ ꯑꯩꯕꯨ ꯁꯤꯈ꯭ꯔꯣꯔꯥ ꯑꯩꯕꯨ ꯍꯜꯂꯣ ꯍꯜꯂꯣ ꯀꯣꯜ ꯇꯧꯕꯤꯔꯛꯏꯕ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯂꯥꯡꯃꯩꯗꯣꯟꯗꯒꯤ ꯑꯕꯦꯝꯆꯥ ꯑꯕꯦꯝꯆꯥ ꯀꯔꯝꯕ ꯏꯁꯩ ꯇꯥꯁꯤꯒꯦ ꯂꯣꯟꯊꯣꯛꯇ ꯃꯣꯏꯒꯤ ꯏꯁꯩ ꯑꯗꯨꯝꯇ ꯇꯥꯖꯔꯒ ꯀꯅꯥꯅ ꯁꯛꯄꯅꯣ ꯀꯔꯝꯕ ꯐꯤꯂꯝꯒꯤꯅꯣ ꯈꯪꯕꯤꯕ꯭ꯔꯣ ꯅꯣꯡꯉꯥꯜꯂꯕꯁꯨ ꯊꯥꯕ ꯂꯩ ꯃꯅꯥꯝ ꯐꯤꯂꯝꯒꯤ ꯁꯩꯁꯛꯄꯤꯗꯤ ꯅꯨꯡꯁꯤꯕꯤꯅ ꯌꯥꯝ ꯆꯨꯝꯅ ꯇꯥꯛꯄꯤꯔꯛꯑꯦ ꯃꯣꯏꯔꯥꯡꯊꯦꯝ ꯏꯅꯥꯎꯒꯤ ꯃꯌꯦꯛꯅꯤ ꯁꯒꯣꯜꯁꯝ ꯇꯦꯖꯦꯟꯗ꯭ꯔꯅ ꯁꯩꯔꯥꯡꯕꯤ ꯏꯁꯩꯅꯤꯀꯣ ꯇꯥꯕꯤꯅꯤꯡꯕꯁꯤꯡ ꯍꯥꯞꯄꯤꯒꯗ꯭ꯔꯥ ꯍꯥꯞꯄꯤꯌꯨ ꯑꯩꯈꯣꯏꯒꯤ ꯇꯥꯖꯔꯒꯦ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯇꯥꯃꯤꯟꯅꯁꯦ
ꯍꯜꯂꯣ ꯍꯜꯂꯣ ꯀꯣꯜ ꯇꯧꯕꯤꯔꯛꯏꯕ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯊꯥꯡꯒꯗꯒꯤ ꯔꯣꯁꯤꯕꯤꯅ ꯔꯣꯁꯤꯕꯤꯅ ꯀꯔꯝꯕ ꯏꯁꯩ ꯇꯥꯁꯤꯒꯦ ꯗꯥꯖꯟ ꯁꯩꯀꯜꯂꯝꯅ ꯁꯛꯄ ꯈꯣꯡꯖꯥ ꯃꯁꯤꯡ ꯌꯥꯝꯅ ꯍꯥꯏꯕꯅꯤ ꯌꯥꯝꯅ ꯐꯖꯕ ꯏꯁꯩ ꯑꯃꯈꯛꯅꯤ ꯃꯁꯥꯃꯛꯀꯤ ꯃꯌꯦꯛꯇ ꯃꯁꯥꯃꯛꯅ ꯁꯩꯔꯥꯡꯕ ꯏꯁꯩꯅꯤ ꯇꯥꯕꯤꯅꯤꯡꯕꯁꯤꯡ ꯍꯥꯞꯄꯤꯒꯗ꯭ꯔꯥ ꯍꯥꯏꯕꯤꯌꯨ ꯗꯥꯖꯟ ꯇꯥꯔꯤꯕ ꯃꯌꯥꯝꯅ ꯇꯥꯃꯤꯟꯅꯖꯩ ꯑꯗꯣ ꯏꯁꯩꯁꯦ ꯃꯇꯦꯛ ꯑꯃꯇꯪ ꯉꯪꯕꯤꯔꯝꯕ ꯌꯥꯕ꯭ꯔꯣ ꯏꯁꯩꯁꯦ ꯇꯥꯗ ꯉꯥꯏꯔꯤꯕꯅꯤ ꯊꯥꯗꯤ ꯇꯥꯕ ꯀꯨꯏꯗ꯭ꯔꯤꯕ꯭ꯔꯣ ꯅꯍꯥꯟ ꯇꯥꯕꯅꯤ ꯌꯥꯝꯅ ꯇꯣꯏꯅꯗꯤ ꯑꯗꯨꯝ ꯊꯥꯖꯕꯅꯦ ꯑꯗꯨꯕꯨ ꯅꯍꯥꯟ ꯇꯥꯕꯅꯤ ꯍꯥꯏꯕꯤꯔꯛꯑꯦ ꯑꯃꯨꯛꯀꯁꯨ ꯑꯃꯨꯛ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ ꯑꯗꯨꯒ ꯃꯊꯪꯗꯗꯤ ꯉꯥꯡꯅꯕ ꯇꯧꯁꯤꯀꯣ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯇꯥꯃꯤꯟꯅꯁꯤ ꯀꯨꯝꯖꯥ ꯃꯁꯤꯡ ꯌꯥꯝꯂꯛꯂꯦ 이마기 ꯁꯛꯇꯝ ꯎꯈꯤꯗꯕ ꯀꯨꯝꯖꯥ ꯃꯁꯤꯡ ꯌꯥꯝꯂꯛꯂꯦ 이마기 ꯁꯛꯇꯝ ꯎꯈꯤꯗꯕ ꯍꯜꯂꯛꯂꯔꯣꯏꯗ ꯍꯟꯗꯛ ꯃꯄꯣꯛ ꯑꯁꯤꯒꯤꯗꯤ ꯀꯨꯝꯒꯤ ꯀꯨꯝꯍꯩ ꯂꯥꯛꯄꯗ 이마ꯕꯨ ꯍꯦꯛꯇ ꯅꯤꯡꯁꯤꯡꯂꯛꯏ ꯀꯨꯝꯒꯤ ꯀꯨꯝꯍꯩ ꯂꯥꯛꯄꯗ 이마ꯕꯨ ꯍꯦꯛꯇ ꯅꯤꯡꯁꯤꯡꯂꯛꯏ 미야 ꯃꯔꯛꯁꯤꯗ ꯌꯥꯎꯔꯤꯕꯣꯏ ꯈꯜꯂꯛꯏ 우ꯕ ꯐꯪꯂꯔꯣꯏ ꯃꯪꯂꯥꯟꯗ ꯅꯠꯇꯅ 우ꯕ ꯐꯪꯂꯔꯣꯏ ꯃꯪꯂꯥꯟꯗ ꯅꯠꯇꯅ ꯃꯪꯂꯥꯟꯗ ꯅꯠꯇꯅ ꯀꯨꯝꯖꯥ ꯃꯁꯤꯡ ꯌꯥꯝꯂꯛꯂꯦ 이마기 ꯁꯛꯇꯝ ꯎꯈꯤꯗꯕ ꯀꯨꯝꯒꯤ ꯀꯨꯝꯍꯩ ꯂꯥꯛꯄꯗ 이마ꯕꯨ ꯍꯦꯛꯇ ꯅꯤꯡꯁꯤꯡꯂꯛꯏ 미야 ꯃꯔꯛꯁꯤꯗ ꯌꯥꯎꯔꯤꯕꯣꯏ ꯈꯜꯂꯛꯏ 미야 ꯃꯔꯛꯁꯤꯗ ꯌꯥꯎꯔꯤꯕꯣꯏ ꯈꯜꯂꯛꯏ 우ꯕ ꯐꯪꯂꯔꯣꯏ ꯃꯪꯂꯥꯟꯗ ꯅꯠꯇꯅ ꯃꯪꯂꯥꯟꯗ ꯅꯠꯇꯅ ꯃꯪꯂꯥꯟꯗ ꯅꯠꯇꯅ ꯃꯪꯂꯥꯟꯗ ꯅꯠꯇꯅ 오 이마 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 ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯄꯂꯦꯝ ꯏꯃꯥ ꯄꯂꯦꯝ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯄꯂꯦꯝ ꯏꯃꯥ ꯄꯂꯦꯝ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯄꯂꯦꯝ ꯏꯃꯥ ꯍꯜꯂꯣ ꯍꯜꯂꯣ ꯀꯣꯜ ꯇꯧꯕꯤꯔꯛꯏꯕ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯈꯣꯡꯖꯣꯝ ꯂꯥꯏꯕꯨꯡ ꯂꯩꯀꯥꯏꯗꯒꯤ ꯋꯥꯏꯈꯣꯝ ꯔꯣꯁꯤꯕꯤꯅ ꯊꯪꯅ ꯊꯪꯅꯅ ꯔꯣꯁꯤꯕꯤꯅ ꯑꯅꯤ ꯐꯣꯟ ꯇꯧꯕꯤꯔꯛꯑꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯔꯝꯕ ꯏꯁꯩ ꯇꯥꯁꯤꯒꯦ ꯖꯤꯅꯥ ꯈꯨꯃꯟꯊꯦꯝꯅ ꯁꯛꯄ ꯃꯝꯁꯤꯜꯂꯛꯂꯦ ꯑꯩꯒꯤ ꯂꯝꯕꯤ ꯇꯧꯕꯗꯣ ꯑꯗꯨꯗꯣ ꯑꯝꯇ ꯇꯥꯖꯒꯦ ꯇꯥꯕꯤꯅꯤꯡꯕꯁꯤꯡꯒꯤ ꯃꯤꯡ ꯍꯥꯞꯄꯤꯒꯗ꯭ꯔꯥ ꯑꯃꯅꯤ ꯍꯥꯞꯄꯒꯦ ꯍꯥꯞꯄꯤꯌꯨ ꯂꯥꯡꯉꯊꯦꯟꯗꯒꯤ ꯂꯩꯃ ꯒꯤꯇꯥꯟꯖꯂꯤ ꯖꯣꯟꯁꯟ ꯑꯗꯨꯒ ꯕꯥꯃꯣꯟ ꯂꯩꯀꯥꯏꯗꯒꯤ ꯗꯥꯃꯦꯛꯁ ꯁꯤꯅ ꯌꯥꯔꯅꯤ
ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯏꯁꯥꯁꯦ ꯀꯔꯤ ꯍꯣꯠꯅꯕꯤꯔꯤꯒꯦ? ꯂꯥꯏꯔꯤꯛ ꯇꯝꯖꯔꯤꯌꯦ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯕꯤꯔꯤꯒꯦ? 11. ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕ ꯃꯇꯝꯅꯤ, ꯃꯊꯪꯗꯒꯤꯗꯤ 12 ꯊꯥꯒꯗꯣꯏꯅꯤꯀꯣ? ꯑꯥ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯤꯌꯨ, ꯇꯨꯡꯗꯁꯨ ꯃꯥꯏ ꯄꯥꯛꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨꯅ ꯍꯥꯏꯖꯒꯦ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ꯫ ꯑꯗꯣ ꯏꯁꯩꯁꯦ ꯊꯦꯡꯛ ꯃꯇꯦꯛ ꯌꯨ ꯑꯃꯇꯪ ꯁꯥꯔ. ꯉꯪꯕꯤꯔꯝꯕ ꯌꯥꯕ꯭ꯔꯣ? ꯋꯦꯜꯀꯝ. ꯏꯁꯩ ꯍꯣꯏ ꯃꯇꯦꯛ ꯑꯃꯇꯪ ꯁꯛꯀꯦ. ꯅꯨꯡꯁꯤ ꯈꯪꯃꯟꯗꯦ ꯅꯪꯁꯦ ꯀꯟꯃꯜꯂꯤ ꯅꯪꯒꯤ ꯊꯃꯣꯏ, ꯅꯨꯡꯁꯤ ꯈꯪꯃꯟꯗꯦ ꯅꯪꯁꯦ ꯀꯟꯃꯜꯂꯤ ꯅꯪꯒꯤ ꯊꯃꯣꯏ, ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯍꯜꯂꯤ, ꯍꯣꯏꯕꯨ ꯌꯥꯝꯅ ꯇꯠꯇꯅ ꯋꯥꯍꯜꯂꯤ, ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯅꯤꯡꯁꯤꯡꯂꯒ ꯃꯝꯁꯤꯜꯂꯛꯂꯤ ꯑꯩꯒꯤ ꯂꯝꯕꯤ. ꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯁꯥꯔ. ꯊꯥꯒꯠꯆꯔꯤ. ꯀꯤꯁꯣꯔ ꯆꯥꯟꯒꯤ ꯃꯌꯦꯛꯇ ꯔꯥꯍꯨꯜ ꯕ꯭ꯂꯨꯅ ꯁꯩꯔꯥꯡꯕ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯇꯥꯃꯤꯟꯅꯁꯤ. ꯅꯨꯡꯁꯤ ꯈꯪꯃꯟꯗꯦ ꯅꯪꯁꯦ ꯀꯟꯃꯜꯂꯤ ꯅꯪꯒꯤ ꯊꯃꯣꯏ, ꯅꯨꯡꯁꯤ ꯈꯪꯃꯟꯗꯦ ꯅꯪꯁꯦ ꯀꯟꯃꯜꯂꯤ ꯅꯪꯒꯤ ꯊꯃꯣꯏ, ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯍꯜꯂꯤ, ꯍꯣꯏꯕꯨ ꯌꯥꯝꯅ ꯇꯠꯇꯅ ꯋꯥꯍꯜꯂꯤ, ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯅꯤꯡꯁꯤꯡꯂꯒ ꯃꯝꯁꯤꯜꯂꯛꯂꯤ ꯑꯩꯒꯤ ꯂꯝꯕꯤ, ꯃꯝꯁꯤꯜꯂꯛꯂꯤ ꯑꯩꯒꯤ ꯂꯝꯕꯤ. ꯈꯪꯐꯝ ꯈꯪꯗ ꯋꯥꯔꯁꯨ ꯋꯥꯀꯠꯐꯝ ꯂꯩꯇꯕ ꯑꯩꯅ ꯀꯅꯥꯗꯁꯨ ꯋꯥꯀꯠꯂꯔꯣꯏ. ꯂꯝꯍꯦꯟꯕꯤ ꯊꯃꯣꯏꯅꯤ ꯈꯟꯖꯔꯒꯦ, ꯁꯤꯟꯊꯁꯅꯨ ꯄꯤꯔꯥꯡꯅ ꯅꯤꯡꯇꯝꯅ ꯋꯥꯔꯛꯆꯕ ꯉꯝꯗ꯭ꯔꯕ ꯊꯃꯣꯏꯁꯦ, ꯎꯔꯦ ꯈꯪꯂꯨꯗꯕꯅ ꯅꯨꯡꯁꯤꯕꯕꯨ ꯅꯣꯛꯆꯔꯨꯕꯅꯤ ꯊꯃꯣꯏꯁꯦ, ꯄꯦꯟꯅ ꯃꯤꯅꯣꯛꯁꯦ ꯂꯣꯏꯌꯨ ꯍꯥꯏꯅ ꯇꯝꯂꯝꯂꯃꯥꯜꯂꯦ. ꯆꯨꯝꯅ ꯊꯥꯡꯂꯨꯕ ꯈꯣꯡꯊꯥꯡꯁꯦ ꯑꯣꯏꯔꯔꯤ ꯉꯁꯤꯗꯤ ꯇꯤꯡꯈꯪꯒꯤ ꯂꯝꯕꯤ, ꯆꯨꯝꯅ ꯊꯥꯡꯂꯨꯕ ꯈꯣꯡꯊꯥꯡꯁꯦ ꯑꯣꯏꯔꯔꯤ ꯉꯁꯤꯗꯤ ꯇꯤꯡꯈꯪꯒꯤ ꯂꯝꯕꯤ, ꯊꯥꯖꯕ ꯊꯝꯂꯨꯕ ꯅꯐꯝꯗ ꯃꯈꯣꯡ ꯊꯣꯛꯅ ꯀꯞꯂꯛꯂꯦ, ꯊꯥꯖꯕ ꯊꯝꯂꯨꯕ ꯅꯐꯝꯗ ꯃꯈꯣꯡ ꯊꯣꯛꯅ ꯀꯞꯂꯛꯂꯦ, ꯊꯦꯝꯖꯤꯟꯕ ꯌꯥꯗꯅ ꯉꯁꯤꯗꯤ, ꯊꯦꯝꯖꯤꯟꯕ ꯌꯥꯗꯅ ꯉꯁꯤꯗꯤ, ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯍꯜꯂꯤ, ꯍꯣꯏꯕꯨ ꯌꯥꯝꯅ
ताहन जक्रे बिसे सिगे सैरेंबा किशोर चांद सैरांगबा किम इरोम मथंगे कॉलर लखुचगे हेलो हेलो कॉल तो बिरे बिसा के मंगले फम हाबियो साइज मनिंग लेकाई देगी बसंत नसरो बसंत इसा के नाकते लरिबो रेडियो को वॉल्यूम दो खजितंग लेथबियो और देगी करम बिसे तासिगे हाबियो नकलोनी अमम सु आमनी फिल्म देगी कुंजिदाने सकता तो बम लगा टाइम मफों तो बम ताजे सा केसी रुबिन नमदे प्रेमिला अनि पुनु सैरेंग मिना बिसै नि डॉक्टर हमम नबन सैरांग बिसै ताबिनिंग बा हापी गदरा हाबियो ताबिनिंग मुझे अगी तेमा थियाम रानी अदुगा थियाम दाम अदुगा कोई दाम दे लोबो थावाया लो ताबिरिबा चिना मया पुना गम सै खुदुल तमजरी तामिनरसै ngamdraba tay bang mapokta pok ngamdraba tay bang mapokta amambana aigi marupni amambana aigi marupni angan basarup draba mimana bangam draba angan basarup draba mimana bangam draba aigi punsini hingbagi mamal yaudraba hingbagi mamal yaudraba pagi mahai hangdrabani pagi mahai hangdrabani ngai zerui tai bangi minungsi amoy gi layon khuding na ngai zerui tai bangi minungsi pokhallaga mioi pokta karigi ai haku amambata oi halli laklaroidra aigi purnima laklaroidra aigi purnima asira nangi khudse maibado asira nangi khudse maibado nungsi haiteda ho nung damba
ꯌꯦꯡꯕꯁꯨ ꯐꯪꯖꯗ꯭ꯔꯕ ꯏꯃꯤꯠꯁꯤꯅ ꯀꯔꯤꯒꯤ ꯁꯤꯟꯊꯕꯅꯣ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡ ꯕꯁꯟꯇꯒꯤ ꯃꯄꯥꯎꯗꯤ ꯄꯨꯔꯛꯀꯅꯤ ꯕꯁꯟꯇꯒꯤ ꯃꯄꯥꯎꯗꯤ ꯄꯨꯔꯛꯀꯅꯤ ꯌꯦꯅꯤꯡꯊꯥꯒꯤ ꯌꯦꯅꯤꯡꯗꯤ ꯑꯩꯉꯣꯟꯗ ꯍꯨꯜꯂꯔꯣꯏ ꯌꯦꯅꯤꯡꯊꯥꯒꯤ ꯌꯦꯅꯤꯡꯗꯤ ꯑꯩꯉꯣꯟꯗ ꯍꯨꯜꯂꯔꯣꯏ ꯄꯥꯝꯖꯗꯔꯦ ꯑꯅꯧꯕ ngasi live phone in program se garoiba caller lokochage hello hello call to bire bisa gi mingle pam haibiu sir ai irengmandagi madhubala irengban dagi modhubala karam bisai ta sig haibiu ai gi papa nungsi ban to bisai da sir tajage film khangbi bro film papa gi sakal hoi kari adu oi bra kan mairan bi film gi ko hoidom nawboy amadi irai lema ani puna samina ba biskup ta laisam gi mayekta gopina sairang bisai ni tabi ning ba happy gadra haibiu tabi ning ba katang hafta ke koi gi thongong da gi getri di anduga ma amu ba mai ma ko ba andai matan pia biangka aduga diamond tabi ko puna maka aduga polar na tip phone phango ko puna maka wain tamina na yamna laibak phaba haipa dare ko phone phangdaba sing su happy re som so ro caller oi re phone phangau da bangai je sir yam thawai nungai hau da koi puna tamina ra yam thau hoi hoi som so ngasina hanbo oi bire bro phangbiri se manga taruk na ti su re sa yam noi jare adudi aroiba caller gi sei khotol tamjari mayam puna tamina se
gidi mo nung sibilangli Kaplaroi papadi tumlurashi ahing thinglakle Aigi papa nungsiba Ima! Langlin! Sorry, Papa. Nungairaba pauche. Isay asi tahan sa kibagaloy na nga sigoy na di live phone-in program tabining bisay kan bagi thawram matang asida lusan jari kasi thawram asida phone call tawbira kibasing amadi thawram asiba hubudagi na loiba pawba tabi kibasing busu Diamond Radio ke maki dagi haini ai litana thaga chabu phongdok jari loina na ngasi ga live phone-in program asibu tingmang bikiba Bisanta Saikhom phone call okchakiba boinaw wahengbam Award certificate amadi memento sing pizagani aduga participant khudingmapu puning thawgachaba oina certificate amadi memento sing pizagani loinana live performance ningthina piraba participants singi isai sing radio lokta ki YouTube channel amadi Facebook page da upload viewers singna pibirakpa comment like masingi matungina special popularity award su thamjari thoromasibu saru yabiningba chahi taradagi tadaba loinana kunga mangadagi hendaba saisak loisingna April gi tang kunthra phawgi manungda registration tawbinaba khanganjari competition kya koppa warol Facebook page www.facebook.com/radiolokta90.4 megahertz tagi khangbiba yagani natraga mobile number 8974829580 amukhana 8974829580 hariba number sida call tobiraklaga khangbiba su yagani khanganjari ba station manager radio lokta uchiwa Lengsin biraksi Agyarupogi Saksang Wangjing Lamding Bazar Nasikong Laikai Progressive English School Manak Asida Laibiriba Agyarupogi Saksangda Hajingpot ki Achapot Luhongbagi Plau Amasung Sandes Makal Suna Apama Makalgi Potlamsing Ahongwa Mamalda Best Quality Product Oina Pangbigani Adongi Yumda Posai Thinbagi Gari gi Charge Lauzeroi Athapada Laiba Myoy Shingi Hena Kudong Sanabagi Damag Mobile gi Khuthangda Order Lauzeri Laigi Sandes Kun Mangasu Hapsari Ngagi Saksang Laigi Saksang Talgi Saksang Tungan na thamjariba Agyarupogi Saksang ni Agyarupogi Saksang asi Government of Manipur Health Department ki Food Safety and Standard Enforcement Wing gi makhada certificate fanglaba loinana Food Safety and Standard Authority of India gi makhada registration certificate fanglaba adugumlaba Agyarupogi Saksang ni akupa marol gi dama call tawbirau 80144 37069 amukahana 80144 37069 Lengsin birau Agyarupogi Saksang Wangjing Lamding Bazar Nasikong Laikai San angango lamcha ma hanjilaktre haukibe April gi tang taragani thoi ing nisingani kunga ma thoi ningthaukaba numita san angango lamcha ma thokibadigi hanjilaktre kanagumagi law ingkhol tamana masing chabagi fajin punchin biba leirabasu sangayumpam part 1 Yangbi Lekai de Leiba, Hesamudin the Pau PBU, Awaman Kachagani. Mobile number 9366 05574. Amukahana 9366 05574. Hello, Imadu kamain tore. Hello Tamo kadai lege kita tun haibiyo ba Kadurage, Adugam Pakali to ha. Imagi do kara serious oireba as mirol ga laitabane hospital la puba su pharak ta dawre oxygen hapo su hairiye atai potlam air mattress nebulizer monitor mayam am hairi kamai dongni sayam pakhale Tamo Hey, kemta Pakali ngaliti. Medical oxygen and medical equipment sales or rental service